Aya thon gang mai Rongmei Naga Council Infan Vice Chairman ni ngasi se itha thajadna konsa khunda koi ko ki se naw sina koi lengmei khun gi chief amadi moi gi chairman da khut tha bigna hoje hostan da yam kan narag lai masi koi Rongmei Naga Council gi site gi kandan tawi maram di handak ke koi metai ga ko ki ga si irang thokpa sida handak si kai intha ba tap thawse la ka dran myam ka khalam mani adubu itha thajadna ngasi sumaina kari maram di no koi sena khangdraga so koi marakta irang sano thokpiya ba mongda sumaina koi nagagi marom pari sennaw sing khunja sing da sumaina phuiba se koi Rongmei Naga Council na yaring de pende mase sugum mase tawbigino haiba se koi koki senaw sing da koi wafam je thamjabani ang da so ma nirakti thokra ma le na lawi aina khandra mado koi sugum mase thoktana ba amuk hanna thoktana ba koi warning kya so tawbikrabani adu sugum je handin na thokli ba si mafam hangda gyaman ta da wakan khanda banga ba kanguna masit laman khumni ma wakan da amuk laglagadi koi gi marak ta su sauna thokpiya ba irang thokpiya ba wafam ma leibani na sigum thabak se tawbigino haiba se handin na amuk na so hai khrai ngasi su hai wafam masini asmaina tesin jage ai yam kan hairoi ko